Maruiba Pokra Thasuki Kunganitui Ating by Hing the AR personal Kuki Militant Naga area the ngak and Putuk Pusin Tori Haina, Shanapati student issuation SDSE na Akan Mamon getting the Bufundokri, Shanapati the Levy issuation office the Pantokpa, Paugi Mifamada, President Saloni Tonina Wapamas Pondolana, Thasuki Kunganitui Ating by Hing the AR personal Singamus Kuki Militant Singi Marakta, Kusamana Sato Sintomina, but Hingari Haidana, Yanning the Bufundoki. How's totally be round Sigi Manung the Ing Tapna Lady Shanapati the Kuki Militant Sung AR Scott Tobagi Tawong Sianindi. AR Gitawong Shina Shanapati Pis Pamzava Miamarakta, Samam Nabamasum Tazan Handa Batolakni, Hiraduna, AR Gitawong Sikari Damak Satakibano Hava, Wong Sangre. Amarumdana, I hing Amagi Kongset Prime Minister Narendra Modi Guwahati the Tungre. Prime Minister Narendra Modi Ehing Amagi Kongseta Sinungalam Numidang Weram Guwahati the Tungre. Saruzai Stadium the Panglupa, Sataba Kangluki, Zomoer Bendini Haba, Thorum Mieng Takri, Prime Minister Modi Nangasinumidang Weram, Guwahati Gi, Gopinath, Bodoloi International Airport Tungla, the Assam Minister Himanta Biswa Sherman and Lusing Timna Taram Oki, Matuna Guwahati Gi, Saruzai Stadium the Panglupa, Sataba Kangluki, Zomoer Bendini Haba, Thorum the Saru Yargaluna. Puna Sathaba Konglukin Ha, Lishing Panga Street Rom Nasaru Gadan Pangtopa, Zomor Zagoi, Miyang Taken, so Pauks the Makatan Fundorokli. Amarum than Army Amatarian Shiramli, Leimakhong da 57 Mountain Division ye personal among around Midang Weram, Mahana Ladyba, Bedek Manung Tarian Shiramli, Lake Hidraba Army personal Sigimaming, Besunja say Kuntragani Pankawimha, Kerala Digi, Laglaga, Hosuna Leimakhong in 57 Mountain Division the Labene, Tawaya Drabahasangadu. Rimski mirrors in the post-mortem examination Toraga Tamkre, Taudosi Matana Supremana Police na UDKS Malukot Creari Amarumdana, Tiantao some Salung Pam the Maira release a Kuki Narco theory sing Hana Lucilu Maira Pivi, Manipur President Rul Lakrabamatung security force in a Tampaki Kulngak Pasung left and a Paba Punbigita Busatrapabo, Yanning the Bapung Doctor Ranumidang, Tawal District, Tiantamadi, Salung Pam the Labor Maira Pibi Medimiam na Maira Redisatuna, Kongjang Sanction Craig. Manipur optional ki Maikay de Maruabi Ipausung Miam Tamsi Hanmada. Ayabi Yaudana Gari parking Pilo Rivasing Tingvina Governor Taction Cray. Impal Municipal Corporation IMC area Manunda, Mapam Kiara unauthorized Overmona, Gari parking Pilo Gitavak Sataribasing Sikimatakta, Atobomatam the Excel Lobina, Edward Ket, Maihobam Rakesh, Manipur Governor as a Kumar Balada, Memorandum of Pidon Taction Cray. Edward Ket Maihobum Rakesh Tadorok Pasiolamada, Lanai Mio Ikrana IMC area Manung, one Mapam Sing the unauthorized Overmonda, vehicle parking pilo Gitabuk Satarivasi Atubumatamda, Miang Sang Viduna, Makogi Matakta, Exalopina Bangasi Governor Maki Makidigi, Memorandum Adu Pishin Cre, Taxin Cre, Memorandum Asigi copy Impal Municipal Corporation SP Traffic Police. Amadi City Police Station OC the Supiduna Sikumataba Tingbinaba, Taxin Kiadi. Sirol Sinai, Right to Information RTI Ekikum Makada, Pangba Paugi Matungina, IMC area Manung Tungwan ba, organization sing the parking service Taunaba Pikiba, permit, Matamakrik, Adumapu, illegal over Mong the houses Makata and Lanai Mue group Herna, IMC area, the parking pilo Vigitabakti, Adumaksatari, unauthorized over Mawonga, parking pilo Wanamiamda, Makal Kayada, Kudong Sata Mayung Hanbagalona, public space around Mong the seasonally. Masim ang namiyamgi yay patawrang nagsisinana ba government da kagadaba revenue su lakhandri asigumo thawong sa thabasi BNS Act ki section 318 clause 4 bu khunggauna bani masidana tana thawong asi Manipur Municipality Act 1994 ki section 74 amasum 75 ki mayuk tane madi constitution ki article 300 clause A na pidiba miyang gi hakpu la na sisinna bani hana su phungtorakli Maram asina atupamatanda unauthorized oina IMC area manungda vehicle parking pilo bigi thabak kudakle thingbiu IMC na vehicle permit pibigi mawong mayek siang na khangna na bamadi authorized oiba khakta public spaces na Impal Municipal Corporation da pautak bibiu ain kaina parking pilo ribisingi matak logi thabak lokat piu amadi asiguma thawong asimatung tarak para thoktana ba permit pibigi matangda transparency leiba policy ama semina basu governor gi pokning singsin ki hairena su paus ta makhatari amaromdana RBI na Impal su tara suba financial literacy week hautokre
Reserve Bank of India RBI ni sinduna lebak sin matungna pangthokpagum Manipur da Imphal gi Lila Singh Konangkhong da liba RBI officer tara suba financial literacy week 2025 ngasi Reserve Bank of India gi Governor Sanjoy Malhotra na Mumbai digi virtual oina hawdokre Lila Singh Konangkhong da liba RBI officer pangthokkiba tara suba financial literacy 2025 hawdokgi thoramadada Institutional Finance Government of Manipur ki Director Ranjan Jumnam, General Manager Officer in Charge and Sridhar, RBI Imphal ki Deputy General Manager Samailo M. Samuel, Manipur Rural Bank ki Chairman Abhay Kumar, SBI ki Chief Manager Maikram Uttam Luang, PNB ki Circle Head Manager Chakrabarti Dice Member oina sarugyaki. Sayisi ki oina Financial Literacy Women's Prosperity haibisida ahenba miyeng sangduna Reserve Bank of India na sinduna thasi ki kunga mari ki kunga nipan phawba lebak sin matungna campaign asi sathagadabani ngasi Imphal pangthokiba thoram adusu formal oina virtual mota Mumbai ki RBI ki Governor Sanjoy Malhotra na hawdoki thoram adu wa ngangladuna N Sridhar na haujiki matamda financial literacy ki maru oibu wafam sing palladuna maru oina nupi singda financial literacy oina bi tangai phadabi yamna lakli nupi singda financial literacy ohenmana khunayam gi sel tungi phim phagat hanbada asabu mating oigedoribani haiba wafam tamki thoram adu ga mari leinana financial literacy ki matangda Manipuri Hindi amasung English lol iba message sing iba poster singsu release tokhi Financial Literacy Week asi financial institutions sing amasung government body sing punuk samnaduna miyamna financial awareness amadi education pinaba campaign amani hanisu paus da makhatana phongdorakli amaromdana lengak siamduna tangdu leitabi state uhellu kokomi women's week athubara governor unaduna lengak siamna bataksilagani haina BJP Manipur Pradesh ki president thajaba pirakli Athuba matamda lengak siamduna tangdu leitabi state uhellu haina kokomi women's wing gi thaumisingna ngarang BJP gi state president adhikari mayum sardar taksin ki bagloina athubara governor unaduna lengak siamna bataksilagani haina thajaba pirakre haidi BJP state president gi unaruba gi matangda ngasi lamphel leiba kokomi gi office ta pangtokiba pawgi mifamna kokomi women's wing gi convener RK Tharaksana na hai maram sadana Manipur PR lakpadi gi oirakliba phibam taraina lawdi absolute majority laina matik saba leader ama khanba ngamdaba amadi popular government ama leitaba haibis lepthibani saraningai serasida amuk PR thamjilakpana khudongthiba kaya ama tholi loiba khama naidraba Manipur satharakli balana sina hek horakpadigi lairiba security force na miyamgi lanthum ngak ngamdabadagi khul ngak basing tholakpani makhogi mathata lana se loidriba phawba phaba punmana singba tawba yaru haina lauriba miyamgi kholau tabiwaki Kokomi Women's Wing gi maikaidi gi oiriba phibam sigi matangna athubada lengak siamnaba governor da taksindriba kari gi no haina thamkhibada BJP gi president gi maikaidi gi governor si thabak kharasinba amadi kangpok pida satpana singba tawbadagi unaba phangdabani athubada governor gi manakta satuna lengak siamnaba taksilagani haibagi thajaba piraki haidi nakalamaromna pawgi mifamaduda Kokomi Women's Wing gi co-convener W Long limena phungdorakpada Assam Rifles ki singama naraga satminare haibisi miyamna khangnaraba khudam sangdam loina leirba ngaktani ngasi phawbada Assam Rifles singna Kuki singama naraga mayai ka bachinjak lalon minabigi khudam kya leiri huran bigi tarani mapugi nong haibigi matungina Senapati Student Association na AR ga Kuki ga satminare hairaga masimana ngasi di saphongli khulai sing phabigi matangna misang mikhai nai bigi thong ngasi aningdi ngasi phawbada maitai singna Hana haukiba leite Kuki singna horakpada isagi iramdam ngaksanaba khut hanba khaktani haki tasengna AR na Kuki ga manarga mitei sing namthaduna mitei sing losinanaba muthanaba honaba si tasengna sumle center lenga ki khupam nungda thamlaga sanariba lila si topiyu misang mikhai naidana thabak paikhatlo haiba wafam thamki loinana pawgi mifam adu sarugya khiba Kokomi Women's Wing gi co-convener Laurembam nganbina phungdorakpada singtamanimak misang mikhai naidana khulai Fogalabam tanda tampaki mama singsu sapsana khulai thingalakani iramdamasi ngakna bohona bud isa singi thawai kayama katkrabani lengak siamduna tangdu laitana lehalo hairi ngai serakta state gi legislature sing goeba mifam ama phamna bohona ringai serakta center digi atingba thamlaktuna kibadagi mifam ei thokiba lebak thibani sayani farakadoraba lan sida mitai singna ngasi phawbunga thoktuna lakpani adubo mitai singbu lan tarakliba singda haujak phawba kari action lokhalabagi habadu make sing khangalo
Center akhoi bunam thana bu hona bani haiba da haima bathokloi democracy chat par leba amada sakadabu niti niyam natti haiba wapam thamki amarom dana Naga gi santi gi wari athubuda lushindana bai MP kungani thoina home minister taksin kibabu UNC na apen ba phongdokre matam sanglaba Indo-Naga peace talk athuba matam na lushindana ba leba sigi tuan state singi MP kungani thoin handak Union Home Minister Amit Shah da memorandum ama piduna taksin kiba dubu United Naga Council UNC na apen ba mari thakat ba phongdorakli UNC na thadorak pachiolama Indo-Naga political issue ki waroishan nama lakna bagi matang na matam sangna sa tharibi Indo-Naga peace talk osida center government na puksiel sing na thabak tawdaba na ngasi phawa tung koina satnagada bu waroishan ma purak ngamdana lairi asiguma phibam asida lusing ba kharana MP kungani thoi democracy sabsa na thajaba thamduna lokholakli ba khongthang asi chapthok saba pu haidi Sirol asina makha taraduna hai kumja English ngani ga taraga manga gi August 3 da India government amasum NSN IM ani ki marakta New Delhi da Prime Minister gi residence da historic framework agreement da khuyak pina khibadu sahi tarama pung pharagani khuyak pina khiba matam aduda naga mipung khudima ki thamoida puksial sauraba Prime Minister Narendra Modi gi laibak lakbuga loinana matam sanglabi Indo-Naga political issue si ki waroisana ma thuba matam na laklagani haibigi thajaba thamlakhi amadi numit adumakta da Prime Minister Narendra Modi na malem gi lepok sing gi mamang na phong na ngang sakhiba wafam sing ngasisu naga mipum khudimaki thamoida mami taduna leidi hana sipungdoki kumja English ngani ga manga gi January kunga manga da Indo-Naga political issue si gi matam suppagi satna bayaba miyamna yaraba waroisana ma purona ba India government ke wari sanana bigi ayaba naga lupsing amadi mipum khudimagna NSCN sinakibani kumja English ngani ga taraga manga da framework agreement sign tawna khraba matung haukiba sahi mapanasi government of India na puksiel singna waroisin purona bigi thabak lokhat pagi mami tadana lakli masimangna center lenga sida leiramba thajaba singa sidi manglapugum tawre aduma puwari sanari bana kalani government of India masum NSCN gi lusingba singna naga political issue sigi satnaba yaba waroisina ma athubu matamna purakna ba puksiel singna thabak torakani haibigi thajaba ngasi su leiri hanasu UNC gi sirol asina makha tarakli amaromdana center na Manipur yengliba miyeng asi MLA singna lauriba thaudang pendi maitai society su sampur Manipur gi puwari da kaungamdana lehuragadaba thokhoidraba sahi ani faraglaba misimina yawba thawdo asida India lengana Manipur yengliba miyeng amadi yelomi MLA singna lauriba thaudang pendi haina maitai society su sampuna phongdorakli sirol asina hai maramdi double engine lenga klaina karigi asukuina irang asi sangdo khalibano yelomi MLA singna thoklibi irang asi lusinana bo honabada mangjil thana thabak tawbo oiramlabadi Manipur miyamna makhoibu thaganagadabani madugi mahut isai sagi atatai natti khanduna asukuiraba matam asi tumina laisinbegi maram karino haujikti political party singna unaba tokpiro aigi magi kangbu thoktuna athubuda miyamna yaba lengak lehalo lengak siam yaba MLA masing leina president rule thamba India lengak ki thong geningdi president rule pamdi N Birena Manipur miyam gi damak lobirama thabak thoram singbudi ikai khumnaje adubo aphinga phai oina minister phamni gi resign tokhiba karigino aikhoi geningdi BJP की MLA तारेट यावनो कुकी MLA ताराना BJP की nationalism बु करिसु लेतना खनमा लोइना इंडिया की national integration काय बियाबो वांगांगलबा Indian constitution बु करिसु लेतना खलबा फाव स्टेट नमदि national BJP leader सिंगना करिगुम एक्शन नमत लोखतना येंगदुन लैरिबस येनिंग देखि Governor Housing in Tapahanjilang na bayam na kan honari besi wudi maitay society na taran ukli adubu koki sing na state ki integrity de singnararoi mitai gi matsa khu thalaroi haibigi thajba pidriba makai tampaki khulngak pasingda khulai serenda tokon bayanindi khulngak pasingbu India lenga na international oina ubidana ba governor gi puning singsilapga loinana thokli birang asigi waroisin athubra puraktuna relief camp sing de ladiba ITP singbu masa gi maramda hanjin hanbiyo haina sirol asina sumakha na phongdorakli ado tantang na sumna meyam na thamjaramge hausku inadi meyam pau sumatang ase lusinjarage masum makhata banau babde meyam punangai mina national sigi mekedik simyang imphamda makhata na thamjari ano babde meyam punangai mina si